Hoi mayam ngasi si April gi tang taret ing kumja lising ani kun manga ningthokawa nimit ni hawjik khoi gi nungthil nimit yung matung pung ama ga khara henjil minute tara mari manga chasile aina lepchari basi barak museum and library gi manung dani aina leijabana asom thangba khoi guest room da leijabani ada ngasi si tasengna makidi aisi nahan Manipuri Sahittya Parishad Assam gi mifam si chahi humpunithoi suba chahi gi mifam si nahan tang mari manga taruk ta tauhibani ngarang yaujarui ada tang manga da moi mikhal tawi moi gi district ki oina akhoi VP Vice President among khanba sida Inaw Rajmani chu candidate amo oidana yam tap oiba akhoi election tauki moi candidate ahum adaida Inaw Rajmani si vote kai akhoi Cachar district ki orma ma kai dona ko adu tauba sida magi ngasi aidi magi chi loiraga jiri bamda hanjaraga Manipuri phal thokna namba ai thorang jabani adu ngasi dangdi numindang da sum lekai gi maro apang sing khara vote kaba vote ay kaba isum tu pikpa chawba adum nungai bani da adugi sum akhoi chamin thakmin na ba khara tawsena potha jadan leijabani adaida aigi tungda lepi basi inaw mayai gi sina manikanta ko manikanta akhoi gi ahongbam manikanta adagi nakan gi sina thoksom Dorian si aingonda ngarang aina bina kandida akhoi numidang athengba phau leijaringaida phone monirak tawraktana asauja tamo samai tawduna akhoi gi khunda ongtang koirusi kaidorusi en tawsa ai thanda chagadabsu lambi khangdaba akhoi gi anuwa manung ado akhoi moi lawba lakpi aina lawba lakpi tare saduba bazu lanai gi thabak chinba ada gari di lay ada ai thanda akhoi lambi hanga chapsi yam phrak tayeba tasengna khangba natragadi akhoi aina kamra akhoi kamranga khangmaraga chabadudi aduda ni haga ai adum chatpa yaba ado sigi anuwa manung maiteina anuwa manung haibasi di lambi khangdabni noi lawba lakpiradi ai di kesu kaide ai haina tawbadagi harau ne ai leibiram moina moi lawba lakpi akhoi ani sina ado Dorian ga manikanta ga lawba lakpi ai hujik barak museum gi manung sidagi barak museum si yamna keno tawrabani yam chokhalabani mayam koiba lakpiyo aduga kanaumuna family nong phadok akhoi gi ngasi gi nongdangdi barak museum and library da leusi bon trapu gi gaina tawrasu mayam gi lakpada khudong chana mi yankhai ma sama ma gi kesu leitre ma gi se arrangement se adum lei any day any time you are always most welcome mai bagi phibam da leijarabani ado sidagi ai laiba ichagumbani kaino haja dore noi kaino haje ado moi aniga Dorian ga manikanta ga moi bike ka pudna lai ado ai chacharaga anuwa manung haiba mafam si yaujare haraga ai anuwa manung haiba Cachar gi lamdam sida leiriba maitei ipa icha mayam gi phibam si karam dobno to sarak basak ama taksanaba honajage khoi mayam hawjik si akhoi Bontrapur dagi pungkhai ama minute nifurom changi akhoi kilometer di khangjadre masi akhoi gi laksabasi Sonai town phaurga Sonai bazar phaurga laksabani ado Sonai lambi di panglai da leire akhoi gi masi gi kaino ji changbase ai huji anuwa manung anuwa akhoi lamkhai yaujare akhoi kaino ga inaw Dorian ga ai ibani laksabani ai uchage somda mangda uribasi akhoi dolugram si akhoi lepchari mafam segi khapangna ko adaidi electric semba ojasing ama kaino aigi follower ni gaina haibire oja
Mai ji sarkar gi maikai dei lanai semiro ada sarkar gi employee ra ba yam phare da kari khun gi no singe bong gi ro dolu mingdi kari kari ya ojit ne kai yumna mutum ojit as numit chap chana yesil le oh singe bong gi nakhong ko som dagi ang tet taw akoi makha ta leisino ja ko akoi captain ni captain gi ming na kariya wang bom bhoven ro singe ko gi ja o singe bong gi ro dum nate mage jumna rupa bari hai ra lupa bari ya dum thagat uja kari ba maming do Rofik dolugram captain dolugram Rofik sigi dolugram ji mete pang ngak taro mete ju punna hai si somda aina camera uchari ba koina sonai rom dagi laksa ba ji aina mamang da laksa gi wapuk pi du dagi wapuk pi gi moi gi kari ba kona kaithen do karong du dagi akoi chingdong leikai faurga laksabani aduga sidaisida kano leire maya aibu khangbiba ju yaubira maje am nungai je ado sidaisida akoi manung anwa sangja doin mi sida lamkhai leire sida angangsing bike ta chakri basi akoi singerbon ni singerbon yaure singerbon park ya 3 thing part 4 ni part 4 ada changraga kano lei khare adai da stage da mayam ju potha birami kari khungi oi biram no anwa gi ro ko mingdi dije babu sing ko kayum no laishram adagi ojagi na aigina kano dolgao gi ni dolugao si le horo o dolugao si le re dolu akoina dolugram haibro dolugram dolu si rampur dolu gai su leibro rampur haibu lei dolu si a chab makhu khong tek ba yeng bodo aduna dolu dang haiba rampur haiba adagi inawi ming na kari ai di anwa manung ni kai ado ming na thokchum mani macha ka akoi dore noi thagi ni na mani the stage da sigi lamkhai da ibe mama kai kangou bora cha su yon bro noi gi cha yam yong ande kam hai toina cha thangna da boi wala yum nate jaha da chapada ne jaha da ai jo kasar ta mun na jaha ai yaw jaha chapada koi sumaina taw buse cha di yaw de ba kangou bora heta taw le ram me ba singju su yaw bro singju bora puska ibem di kai ming ko ba ai di kai no thoksamong bi binodini kalong ini ipam kai gino ipam na Sonai Chanpur gia kai nupa mayung kai dono Anuwa Manung lo Anuwa Manung da thokla aga ne ba tawri se ada adum silam do mali nang si junction wa na hayeng wa sidi yam phajana kalhauraga hayeng wa dukan ga taw ya ni na ha phajana ya ne center ma soi wa ka ne ba ado aikoina hoji nungchup pangna Anuwa Manung changdoi cha nungchup pangna changri ba lambi sida changaga Anuwa Manung ai se yaure mayang na di kari haige Anuwa Manung ai ja Anuar Paar hai ba Anuar Paar hai si kaino gi Anuwa duro bas kandi dei uri ba Anuwa duro adagi sigi Anuwa si Singerbon dei lakpa ma yare Singerbon dei lakya haita di binakandi ghat ki thongdu lalaga binakandi dagi kauraga binakandi ghat tara part 2 kumma Singerbon dala aga si tar kadoi ne ba adagi silchar dagi lakpada akoi hi lan ba jaga amsu leibro hi lan ba puran bazar dagi lan thorok ba puran bazar na nahan akoi na khangmara changbagi mayong na bada aina kaino uchabado akoi gi Anuwa uchabado adugi lambi ma changre kwa
ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯪꯉꯒ ꯕꯔꯥꯛꯁꯤ ꯍꯤꯗ ꯂꯥꯜꯂꯒꯁꯨ ꯑꯗꯨꯅ ꯁꯝꯕ ꯁꯝꯕ ꯍꯧꯖꯤꯛ ꯊꯣꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯥꯔꯤꯁꯤꯅ ꯔꯨꯄꯥꯏꯕꯂꯤꯗ ꯁꯤꯜꯘꯥꯠ ꯍꯥꯏꯅ ꯁꯤꯜꯘꯥꯠꯇꯨꯗ ꯁꯥꯕ ꯔꯨꯄꯥꯏꯕꯂꯤꯒꯤ ꯃꯅꯥꯛꯇꯨꯗꯒꯤ ꯑꯣꯏꯅ ꯁꯥꯕ ꯑꯗꯨ ꯁꯥꯔꯒ ꯅꯛꯁꯤꯜꯂꯛꯀꯗ꯭ꯔꯥ ꯑꯗꯨ ꯁꯥꯔꯒꯗꯤ ꯌꯥꯝ ꯅꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯛꯈꯤꯄꯨꯔꯔꯣꯝꯗꯒꯤ ꯈꯨꯜꯂꯛꯇꯣꯔꯣꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯨꯅꯥꯏꯔꯣꯝꯗꯒꯤ ꯀꯣꯏꯅ ꯆꯠꯄ ꯃꯊꯧ ꯇꯥꯕ ꯁꯣꯅꯥꯏꯔꯣꯝꯗꯒꯤ ꯆꯠꯄꯒ ꯁꯤꯡꯒꯦꯕꯣꯔꯣꯝꯗꯒꯤ ꯆꯠꯄꯁꯤꯒ ꯂꯥꯞꯄꯁꯤ ꯀꯅꯥ ꯍꯦꯜꯂꯤ ꯑꯁꯤ ꯁꯤꯡꯒꯦꯕꯣꯔꯂꯣꯝꯗꯒꯤ ꯆꯠꯄꯅ ꯂꯥꯞꯄꯦ ꯂꯥꯞꯄꯦꯕ ꯁꯤꯡꯒꯦꯕꯣꯔꯂꯣꯝꯗꯒꯤ ꯆꯠꯄꯅ ꯀꯤꯂꯣꯃꯤꯇꯔ 12ꯃꯨꯛ ꯍꯦꯟꯅ ꯂꯥꯞꯄꯦ ꯍꯦꯟꯅ ꯂꯥꯞꯄꯦꯕ ꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣꯗꯨ ꯃꯅꯤꯀꯥꯟꯇ ꯌꯧꯔꯛꯑꯕꯣ ꯑꯣꯏ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯅꯣ ꯅꯪꯅ ꯂꯝꯕꯤ ꯉꯥꯎꯔꯦ ꯑꯩꯅ ꯂꯝꯕꯤ ꯍꯥꯏꯔꯒ ꯄꯨ ꯂꯥꯛꯄꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯒꯠꯂꯛꯀꯗꯧꯔꯤꯀꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯗꯤ ꯆꯪꯉꯨ ꯀꯩꯅꯣ ꯇꯧꯔꯨꯒꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯤꯅ ꯍꯥꯡꯗꯣꯛꯅꯦ ꯑꯃꯨꯛꯇ ꯁꯤꯗꯤ ꯀꯦꯂꯤ ꯆꯅꯥ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥꯅꯣ ꯀꯦꯂꯤ ꯆꯅꯥꯁꯤ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ ꯈꯪꯕ꯭ꯔꯣꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ ꯍꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯍꯥꯟꯕ ꯀꯩꯅꯣꯝꯃ ꯁꯥꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯔꯝꯃꯦꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯔꯤ ꯁꯦꯠ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯦ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯩ ꯔꯥ ꯌꯣꯟꯕ ꯑꯃ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯟꯕ ꯑꯣꯏꯔꯦ ꯁꯤꯒꯤ ꯆꯪꯐꯝꯒꯤꯁꯤꯗ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯕ ꯑꯗꯨꯒ ꯂꯥꯏꯃꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯃꯌꯥꯝꯅ ꯀꯦꯂꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯕ ꯑꯁꯦꯡꯕꯗꯤ ꯀꯦꯂꯤ ꯍꯥꯏꯕ ꯅꯠꯇꯕꯅꯦ ꯑꯗꯣ ꯃꯥꯒꯤꯗ ꯑꯩꯈꯣꯏ ꯈꯪꯍꯧꯋꯤ ꯃꯇꯝ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯅꯦ ꯕꯣꯔꯥꯁꯦ ꯔꯤꯛꯁꯣꯗ ꯄꯨꯔꯛꯑꯒ ꯕꯣꯔꯥ 2, 3 ꯕꯣꯔꯥ ꯍꯥꯏꯁꯦ ꯁꯤꯃꯦꯟ ꯕꯦꯒ ꯅꯠꯇꯦꯀꯣ ꯑꯆꯧꯕ ꯑꯩꯈꯣই ꯐꯧ ꯄꯨꯝꯕ ꯆꯟꯕ ꯕꯣꯔꯥꯁꯦ ꯃꯁꯤ ꯇꯧꯔꯒ ꯈꯥꯡ ꯑꯆꯧꯕꯗ ꯇꯧꯔꯒ ꯌꯣꯜꯂꯝꯃꯦ ꯑꯗꯩ ꯀꯦꯂꯤ ꯆꯅꯥ ꯍꯥꯏꯕ ꯀꯦꯂꯤ ꯆꯅꯥ ꯍꯥꯏꯔꯗꯤ ꯑꯄꯣꯞꯄ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯡꯖꯨꯁꯨ ꯌꯣꯜꯂꯤꯅ ꯁꯤꯡꯖꯨ ꯃꯌꯥꯝ ꯀꯩꯀꯩ ꯍꯥꯞꯄꯤꯕ ꯇꯅꯤꯡꯈꯣꯛꯅꯦ ꯂꯩꯈꯃꯥꯟꯅꯦ ꯀꯣꯕꯤꯅꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯅꯦ ꯊꯝꯕꯧꯗꯤ ꯁꯤꯗ ꯐꯪꯗꯕꯅꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯩ ꯅꯨꯡꯁꯨꯛ ꯀꯔꯤ ꯀꯔꯥ ꯍꯩꯕꯤ ꯍꯧꯗ꯭ꯔꯣ ꯍꯩꯕꯤ ꯍꯧꯋꯦ ꯊꯤꯕ ꯍꯩꯕꯤ ꯃꯅꯥ ꯊꯤꯍꯜꯂꯨ ꯀꯩꯅꯣ ꯌꯨꯝꯒꯤ ꯅꯨꯄꯥꯗ ꯍꯩꯕꯤ ꯃꯅꯥꯁꯤꯃ ꯌꯥꯝ ꯍꯥꯎꯏ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝꯕ ꯅꯠꯇꯕꯗ ꯅꯣꯡꯃꯥꯡꯈꯥꯁꯨ ꯍꯧꯔꯝꯒꯅꯤ ꯅꯣꯡꯃꯥꯡꯈꯥ ꯈꯤꯇꯪ ꯈꯖꯤꯛ ꯑꯗꯨꯝ ꯌꯥꯟꯕ ꯂꯐꯨꯗ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯅꯤ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯍꯥꯞꯄ꯭ꯔꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯃꯪꯒꯜ ꯑꯁꯨꯕꯗꯤ ꯑꯣ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯦꯅ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯉꯥꯔꯤ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯒ ꯇꯣꯉꯥꯟꯅ ꯊꯝꯃꯣ ꯑꯣ ꯑꯦꯁ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯁꯤꯜꯂꯣ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯅꯥꯗ ꯌꯦꯛꯇ꯭ꯔꯗꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯍꯣꯇꯦꯜ ꯑꯆꯧꯕ ꯐꯝꯃꯝꯃꯣ ꯑꯗꯨꯗꯤ ꯆꯪꯉꯁꯤꯅꯦ ꯑꯩꯈꯣই ꯂꯨꯄꯥꯕꯥꯔꯤ ꯆꯪꯖꯒꯦ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏꯒꯤ ꯗꯣꯂꯨꯒ꯭ꯔꯥꯝ ꯍꯦꯟꯗꯣꯛꯂꯛꯑꯦ ꯁꯣꯝꯗꯒꯤ ꯁꯣꯅꯥꯏꯗꯒꯤ ꯂꯥꯛꯄꯗ ꯁꯤꯡꯒꯦꯔꯕꯣꯟꯗꯒꯤ ꯂꯥꯛꯑꯒꯅ ꯁꯤꯡꯒꯦꯔꯕꯣꯟ ꯄꯥꯔꯠ 4 ꯌꯧꯔꯛꯑꯦꯔꯒ ꯗꯣꯂꯨꯒ꯭ꯔꯥꯝꯒ ꯁꯤꯡꯒꯦꯔꯕꯣꯟ ꯄꯥꯔꯠ 4ꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯂꯝꯈꯥꯏ ꯑꯅꯨꯋꯥ ꯂꯝꯈꯥꯏ ꯂꯩꯔꯦ ꯑꯅꯨꯋꯥ ꯂꯝꯈꯥꯏꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯒꯗ꯭ꯔꯣ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗꯤ ꯐꯥꯔꯣꯏ ꯃꯥꯡꯗ ꯎꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯨꯋꯥ ꯃꯅꯨꯡ ꯃꯌꯥꯡꯁꯤꯡꯅ ꯑꯅꯨꯋꯥ ꯄꯥꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯆꯒꯦ ꯂꯝꯈꯥꯏꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ 500 ꯃꯤꯇꯔꯒꯨꯝꯕ ꯑꯣꯏꯇꯥꯏꯌꯦ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯑꯅꯨꯋꯥ ꯄꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯨꯋꯥ ꯃꯅꯨꯡ ꯑꯁꯤꯁꯤꯗ ꯑꯅꯨꯋꯥꯗꯨ ꯂꯩꯍꯧꯔꯦ ꯑꯅꯨꯋꯥ ꯍꯥꯏꯁꯤ ꯇꯨꯔꯦꯟ ꯆꯦꯜꯂꯝꯃꯒ ꯇꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯇꯠꯈꯤꯕꯗꯨꯅꯤ ꯏꯁꯤꯡ ꯂꯩꯍꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯊꯣꯡ ꯃꯆꯥ ꯑꯃ ꯀꯜꯚꯔꯠ ꯃꯆꯥ ꯑꯃ ꯂꯩꯍꯧꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯨꯟꯁꯤ ꯀꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯡꯁꯤꯡꯅ ꯁꯣꯝꯒꯤ ꯋꯥꯡꯃꯗ ꯑꯅꯨꯋꯥ ꯄꯥꯔ ꯍꯥꯏꯗꯅ ꯈꯪꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯣꯝꯗ ꯁꯤ ꯂꯧꯀꯣꯟꯁꯤ ꯗꯣꯔꯦꯟ ꯀꯩꯅꯣ ꯅꯣꯏꯒꯤ ꯈꯨꯟꯒꯤꯔꯣ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯦꯕ ꯁꯣꯝ ꯍꯧꯒꯠꯂꯛꯄꯗ ꯄꯥꯡꯒꯟꯒꯤ ꯁꯄ꯭ꯂꯥꯏꯁꯤꯒꯤ ꯃꯊꯛꯇ ꯈꯔ ꯄꯥꯡꯒꯟꯒꯤ ꯂꯩ ꯑꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯒꯤ ꯃꯊꯛꯁꯦ ꯄꯥꯡꯒꯟ ꯈꯔ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯁꯟ ꯂꯣꯛꯀ ꯆꯥꯔꯤꯁꯦ ꯃꯩꯇꯩꯒꯤꯔꯣ ꯁꯤꯗꯤ ꯑꯁꯤꯒꯤꯗ ꯈꯣꯡ ꯑꯃ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯑꯅꯨꯋꯥꯗꯣ ꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤ ꯀꯣꯏꯅ ꯂꯥꯛꯑꯒ ꯁꯤꯗꯒꯤ ꯁꯤꯅ ꯕꯣꯔꯥꯛꯀ ꯁꯝꯅꯔꯒ ꯁꯣꯝꯗ ꯕꯣꯔꯥꯛꯁꯤ ꯀꯗꯥꯏ ꯂꯩꯔꯦ
ꯕꯣꯔꯥ ꯀꯦ ꯁꯣꯝ ꯀꯅꯥꯗ ꯂꯩ ꯑꯁꯣꯝ ꯀꯣꯅꯥꯗ ꯈꯔ ꯂꯥꯞꯄꯤꯕ ꯈꯔ ꯂꯥꯞꯄꯁꯤꯗꯩ ꯕꯣꯔꯥꯀꯤ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯕ ꯁꯤꯗꯩꯁꯤꯗ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯣ ꯑꯅꯨꯋꯥꯁꯤ ꯅꯣꯡꯖꯨ ꯊꯥꯗ ꯏꯁꯤꯡ ꯐꯖꯅ ꯂꯩꯕ꯭ꯔꯣ ꯏꯁꯤꯡꯗꯤ ꯂꯩ ꯑꯣ ꯉꯥꯒ ꯑꯗꯨꯝ ꯐꯥꯕ꯭ꯔꯣ ꯉꯥ ꯐꯥꯏ ꯉꯥꯁꯤ ꯃꯩꯇꯩꯅꯁꯨ ꯐꯥꯔꯤꯔꯥ ꯀꯩꯅꯣꯅꯁꯨ ꯐꯥꯔꯤꯔꯥ ꯃꯩꯇꯩꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯥꯕ ꯋꯥꯠꯂꯦ ꯇꯟꯕꯒꯤꯅꯤꯅ ꯇꯟꯕꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯏꯖꯠꯀ ꯁꯋꯥꯜ ꯒꯥꯏꯗꯅ ꯍꯥ ꯑꯗꯨꯒꯨꯝꯕ ꯈꯔ ꯀꯩꯅꯣ ꯃꯌꯥꯡꯒ ꯁꯤꯟꯐꯝ ꯃꯥꯟꯅ ꯌꯥꯗꯦ ꯀꯥꯏꯗꯨꯅꯦꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯖꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯇꯧꯗꯅ ꯂꯩꯔꯝꯃꯤꯌꯦ ꯄꯨꯂꯞ ꯐꯝꯗꯅ ꯑꯗꯣ ꯉꯥꯀꯣꯛ ꯎꯔꯨꯝ ꯆꯪꯁꯤ ꯅꯨꯡꯁꯥꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯃꯥꯁꯦ ꯌꯦꯟ ꯐꯥꯝ ꯇꯧꯕꯒꯤꯅꯦ ꯑꯣ ꯂꯅꯥꯏ ꯐꯥꯝ ꯀꯅꯥꯒꯤ ꯑꯁꯤ ꯌꯨꯝꯁꯤꯒꯤꯅꯤ ꯑꯣ ꯅꯣꯏ ꯄꯨꯂꯞ ꯑꯝꯇ ꯂꯦꯞꯄꯨꯅꯦ ꯐ꯭ꯔꯦꯝꯗ ꯄꯨꯂꯞ ꯆꯟꯅꯕ ꯑꯁꯤꯁꯦ ꯁ꯭ꯀꯨꯜ ꯇꯝꯕꯩꯗꯤ ꯑꯁꯤ ꯗꯣꯂꯨꯒ꯭ꯔꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯩꯗ ꯀꯔꯤ ꯁ꯭ꯀꯨꯜ ꯁꯤꯗ ꯃꯣꯗꯦꯜ ꯐꯖꯕ ꯍꯥꯏ ꯑꯃ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯍꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯃ ꯂꯩꯔꯦ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯣꯌꯦꯜ ꯄꯥꯕ꯭ꯂꯤꯛ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯃ ꯂꯩ ꯄ꯭ꯔꯥꯏꯚꯦꯠ ꯑꯃ ꯑꯩ ꯑꯦꯜ ꯄꯤꯗꯤ ꯑꯦꯜꯄꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩ ꯅꯣꯏ ꯈꯨꯟ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯃꯅꯤꯄꯨꯔ ꯃꯤꯗꯤꯌꯝ ꯐꯩꯅꯦ ꯃꯩꯇꯩ ꯑꯣꯖꯥ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯃꯩꯇꯩ ꯑꯣꯖꯥ 2 ꯂꯩ ꯁꯥꯇ꯭ꯔ ꯋꯥꯠꯇꯦ ꯁꯥꯇ꯭ꯔꯁꯦ ꯃꯁꯤꯡ ꯂꯤꯛꯑꯦ ꯑꯗꯣ ꯁ꯭ꯀꯨꯜꯁꯦ ꯍꯤꯡꯅꯕꯒꯤ ꯍꯣꯠꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯗꯣ ꯅꯠꯇꯦ ꯑꯩꯅ ꯃꯣꯏ ꯑꯁꯥꯝ ꯁꯥꯍꯤꯇ꯭ꯌ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯅ ꯍꯧꯖꯤꯛ ꯃꯤꯔꯥꯏꯕꯤꯕꯗꯤ ꯈꯪꯗꯦꯀꯣ ꯃꯤꯔꯥꯁꯨ ꯃꯤꯔꯥꯏꯕꯤ ꯍꯧꯈꯤꯕ ꯆꯍꯤ 2-3ꯁꯦ ꯑꯩꯈꯣꯏꯁꯤ ꯃꯤꯔꯥꯏꯕꯤꯕꯗꯧꯅ ꯇꯧꯏ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯌꯥꯝꯅ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯝꯕꯤ ꯂꯩꯇꯕ ꯃꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯔꯒ ꯃꯣꯏꯒꯤ ꯀꯟꯐꯔꯦꯟꯁ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯒꯥꯏꯁꯦ ꯍꯂꯥꯟꯇꯦꯅꯦ ꯂꯥꯞꯄꯕ ꯍꯧꯖꯤꯛ ꯀꯅꯥꯅꯣꯁꯦ ꯃꯔꯤꯜ ꯂꯩꯕ ꯀꯅꯥꯅꯣ ꯕꯥꯔꯇꯣꯟ ꯇꯧꯁꯦ ꯏꯝꯐꯥꯜꯗꯒꯤ ꯍꯥꯞꯂꯣꯡꯗ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯅ ꯕꯥꯔꯇꯣꯟ ꯇꯧ ꯀꯅꯥ ꯄꯨꯔꯛꯀꯦ ꯌꯦꯡꯁꯤ ꯌꯥꯎꯗ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯌꯥꯝ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯛꯄꯗꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯗꯧꯅ ꯇꯧꯋꯤ ꯑꯩꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯁꯤꯗꯗꯤ ꯃꯩꯇꯩ ꯂꯣꯟꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯁꯨ ꯇꯣꯏꯗꯕꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯗ ꯂꯧꯁꯤꯟꯅꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯗꯨꯗꯤ ꯕꯪꯒꯥꯂꯤ ꯏꯪꯂꯤꯁꯇ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯣꯖꯥ ꯈꯟꯒꯗꯧꯅꯤ ꯍꯥꯏꯕ ꯆꯨꯝꯅꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯦꯅ ꯇꯧꯕꯗꯨꯅꯗꯤ ꯑꯗꯨ ꯌꯥꯔꯣꯏꯕ ꯑꯇꯩꯗ ꯆꯠꯈꯤꯅꯦꯕ ꯁꯥꯇ꯭ꯔ ꯂꯩꯇꯕꯩꯅꯦ ꯃꯨꯠꯂꯤꯁꯦ ꯃꯦꯟꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔ ꯂꯩꯇꯕꯩꯅꯦꯕ ꯁꯥꯇ꯭ꯔ ꯂꯩꯇꯕꯗꯨ ꯁ꯭ꯀꯨꯜꯗꯨ ꯐꯠꯇꯕꯩꯅꯦꯕ ꯁ꯭ꯀꯨꯜꯗꯨ ꯐꯔꯗꯤ ꯑꯗꯨꯝ ꯇꯝꯅꯦꯕ ꯄꯥꯉꯜ ꯃꯆꯥꯁꯤꯡ ꯇꯝꯃꯤ ꯄꯥꯉꯜ ꯃꯆꯥꯁꯤꯡꯅ ꯍꯤꯡꯒꯠꯍꯜꯂꯤꯃꯤ ꯀꯁꯥꯔꯒꯤ ꯄꯥꯉꯜ ꯃꯆꯥꯁꯤꯡꯅꯅꯦ ꯅꯪ ꯅꯝꯃꯦ ꯍꯥꯏꯌꯣ ꯌꯨꯝꯅꯥꯛ ꯈꯪꯗ꯭ꯔꯝꯗꯗꯤ ꯑꯩꯗꯤ ꯁꯥꯎꯕꯅꯤꯀꯣ ꯅꯣꯏ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯃꯤꯡ ꯑꯍꯣꯡꯕꯝ ꯗꯤꯄꯛ ꯁꯤꯡꯍ ꯀꯧꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯁꯦ ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯃꯤ ꯁꯦꯀꯦꯟ ꯏꯌꯥꯔ ꯑꯁꯤꯅ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥꯕ ꯂꯣꯏꯔꯦ ꯔꯤꯖꯜ ꯉꯥꯏꯔꯤꯅꯦꯕ ꯔꯤꯖꯜ ꯉꯥꯏꯔꯤꯅꯤ ꯀꯩ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯨ ꯗꯤꯐꯦꯟꯁ ꯇꯧꯒꯦ ꯈꯜꯂꯤ ꯁꯨꯝ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯅ ꯈꯣꯠꯇꯅ ꯔꯟꯅꯤꯡ ꯇꯧꯗꯅ ꯗꯤꯐꯦꯟꯁꯀꯤ ꯆꯦꯟꯕꯒꯗꯤ ꯇꯧꯔꯤꯕꯣ ꯇꯧꯔꯤ ꯅꯪ ꯃꯁꯜꯒꯗꯤ ꯐꯩ ꯑꯗꯨ ꯅꯁꯥꯗꯤ ꯄꯥꯈ꯭ꯔꯦꯗ ꯑꯗꯨ ꯍꯥꯏꯇꯤ ꯌꯥꯏꯅꯦ ꯑꯗꯒꯤ ꯉꯥꯏꯈꯣ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯌꯣ ꯑꯩ ꯃꯤꯡ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡꯍ ꯀꯩꯗꯧꯔꯤ ꯑꯩ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯏꯌꯥꯔ ꯍꯟꯗꯛ ꯊꯥꯔꯤ ꯅꯣꯏ ꯁꯦꯀꯦꯟ ꯏꯌꯥꯔꯁꯦ 12 ꯁꯤꯅꯦꯕ ꯑꯗ ꯅꯪꯗꯤ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯐꯦꯟꯁꯀꯨꯝꯕꯗ ꯑꯃꯒꯨꯝꯕꯗ ꯆꯪꯒꯦꯅ ꯈꯜꯂꯤ ꯗꯤꯐꯦꯟꯁꯇ ꯅꯪ ꯍꯥꯏꯠ ꯌꯥꯔꯕꯣ ꯍꯥꯏꯇꯤ ꯌꯥꯏ ꯌꯥꯏ ꯈꯔꯁꯨ ꯋꯥꯡꯈꯠꯂꯛꯀꯗꯕ ꯋꯥꯠꯂꯤ ꯃꯥꯏꯁꯦ ꯈꯔ ꯋꯥꯠꯂꯤꯕ꯭ꯔꯥ ꯆꯦꯟ ꯈꯣꯠꯇꯅꯗꯤ ꯇꯧꯕ꯭ꯔꯣ ꯇꯧꯏ ꯑꯗꯒꯤ ꯉꯥꯏꯈꯣ ꯑꯗꯩ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯊꯧꯅꯥꯎꯖꯝ ꯂꯦꯅꯤꯟ ꯁꯤꯡꯍ ꯅꯪ ꯀꯩ ꯇꯧꯔꯤꯕ ꯑꯩꯁꯨ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥ ꯂꯣꯏꯔꯦ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥ ꯂꯣꯏꯔꯦꯕ ꯑꯥꯔꯠꯁ ꯉꯥꯛꯇꯔꯥ ꯁꯥꯏꯟꯁ ꯉꯥꯛꯇꯔꯥ ꯑꯥꯔꯠꯁ ꯑꯥꯔꯠꯁꯅꯦꯕ ꯅꯪꯅ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯦꯟꯕ ꯈꯣꯠꯅ ꯇꯧꯅ ꯗꯤꯐꯦꯟꯁꯀꯤꯗꯗꯤ ꯍꯣꯠꯅꯒꯦ ꯈꯜꯂꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯁꯥꯔꯣꯝꯗ ꯃꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯈꯟꯅꯤꯡꯕ ꯑꯩꯈꯣꯏꯗꯤ ꯁꯤꯐꯥꯏ ꯈꯟꯕ ꯍꯥꯏꯌꯦꯕ ꯗꯤꯐꯦꯟꯁꯇ ꯆꯪꯕꯁꯦ ꯁꯤꯐꯥꯏ ꯈꯟꯕꯒꯤ ꯇꯣꯉꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯤꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯀꯁꯥꯔꯗꯗꯤ ꯂꯩꯇ꯭ꯔꯣ ꯑꯗꯨ ꯂꯩꯕ ꯌꯥꯎ ꯇꯥꯕꯅꯤꯅ ꯑꯗꯩ ꯅꯪ ꯍꯥꯏꯔꯣ ꯑꯩꯒꯤ ꯑꯍꯣꯡꯕꯝ ꯔꯟꯕꯤꯔ ꯁꯤꯡꯍ ꯀꯧꯏ ꯑꯩꯒꯤ ꯃꯤꯡꯗꯣ ꯅꯪꯁꯨ 12 ꯂꯣ ꯑꯩꯁꯨ 12 ꯍꯟꯗꯛ ꯊꯥꯕ ꯂꯣꯏꯔꯦ ꯍꯟꯗꯛ ꯊꯥꯕ ꯂꯣꯏꯅꯦꯕ ꯑꯥꯔꯠꯁ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯑꯥꯔꯠꯁ ꯑꯗꯒꯤ ꯑꯩꯒꯤ ꯃꯃꯤꯡ ꯊꯣꯆꯣꯝ ꯔꯣꯍꯤꯠ ꯁꯤꯡꯍ ꯑꯩꯈꯣꯏꯗ ꯅꯪꯅ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯩꯁꯨ ꯗꯤꯐꯦꯟꯁꯇ ꯆꯪꯒꯦ ꯈꯜꯂꯤꯕꯅꯤ ꯅꯠꯇꯦ ꯍꯥꯏꯠꯁꯦ ꯂꯣꯏ ꯌꯥꯔꯕ꯭ꯔꯥꯕ ꯅꯣꯏ
ꯍꯥꯏꯠꯁꯦ ꯅꯪꯅ ꯅꯣꯏ ꯃꯉꯥ ꯇꯔꯨꯛ ꯂꯦꯞꯄꯤꯁꯤꯗ ꯅꯪꯅ ꯈꯔ ꯑꯀꯨꯠꯄꯗ ꯂꯦꯞꯄ ꯅꯠꯇꯦ ꯍꯥ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅꯁꯨ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯈꯤꯅꯦꯕ ꯕꯥꯔꯒ ꯈꯔ ꯆꯤꯡ ꯇꯥꯏꯅꯦ ꯑꯗꯒꯤ ꯑꯩ ꯃꯤꯡ ꯇꯦꯁ ꯑꯣꯏ ꯆꯤꯡꯉꯥ ꯀꯧꯏ TH ꯇꯨ ꯀꯔꯤꯅꯣ ꯊꯧꯆꯣꯝ ꯊꯣꯛꯆꯣꯡ ꯑꯗꯣ ꯅꯪꯁꯨ 12 ꯊꯥꯔꯤꯔꯣ ꯅꯪꯅ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯤ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤ BA ꯄꯥꯁ ꯇꯧꯔꯒ ꯆꯪꯉ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥ ꯀ꯭ꯂꯥꯛꯇꯩ ꯆꯪꯉꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ 12 ꯍꯥꯏꯁꯤ ꯄꯥꯁ ꯇꯧꯔꯗꯤ ꯅꯪ ꯁꯥꯏꯟꯁꯔꯣ ꯑꯥꯔꯠꯁꯔꯣ ꯑꯥꯔꯠꯁꯅꯦꯕ ꯑꯥꯔꯠꯁꯅ ꯀꯔꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯌꯥꯕꯅꯣ ꯑꯩ ꯑꯗꯣꯝꯗ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯪꯉꯒ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯕꯁꯨ ꯐꯩꯅ ꯍꯥ ꯑꯗꯒꯤ ꯅꯪꯅ ꯀꯔꯤ ꯅꯪꯁꯨ 12 ꯊꯥꯏꯔꯣ ꯅꯣꯏ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯅꯦ ꯅꯪꯅ ꯀꯩ ꯈꯜꯂꯤꯕ ꯊꯕꯛꯁꯤ ꯀꯝꯄꯦꯅꯤꯗ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ 12 ꯍꯦꯛ ꯄꯥꯁ ꯇꯧꯕꯒ ꯊꯕꯛ ꯇꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯃꯈꯥ ꯇꯝꯗ꯭ꯔꯕ ꯄꯥꯁꯇꯤ ꯇꯧꯔꯝꯗ꯭ꯔో ꯑꯣ ꯐꯦꯜ ꯑꯣꯏꯔꯒ ꯂꯩꯕ ꯐꯦꯜ ꯑꯣꯏꯔꯒ ꯂꯧ ꯂꯩꯇ꯭ꯔꯣ ꯂꯧ ꯂꯩꯕ꯭ꯔꯥꯕ ꯌꯨꯝꯒꯤ ꯂꯧ ꯎꯅ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯂꯧ ꯎꯕ ꯇꯜꯂꯤꯁꯦ ꯊꯕꯛ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯤ ꯋꯥꯗꯅ ꯄꯩꯁꯥ ꯐꯪꯕ ꯄꯥꯝꯕꯩ ꯋꯥꯅꯦꯕ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯧ ꯇꯤꯡꯈꯠꯇꯅ ꯂꯩꯔꯤꯃꯤ ꯂꯧ ꯇꯤꯡꯈꯠ ꯂꯩꯔꯦ ꯅꯪ ꯁꯔꯀꯥꯔꯒꯤꯗ ꯅꯪ ꯀ꯭ꯂꯥꯁ 12 ꯐꯦꯜ ꯑꯣꯏꯕ ꯅꯪꯅ ꯀꯩ ꯊꯕꯛ ꯇꯧꯗꯣꯔꯤꯕ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯀꯔꯤ ꯆꯦꯁꯇ ꯂꯩꯍꯧꯔꯤꯅꯦꯕ ꯑꯗꯨ ꯁꯥꯖꯦꯜ ꯇꯧꯕ꯭ꯔꯣ ꯅꯣꯏ ꯆꯦꯟꯐꯝ ꯅꯣꯏꯒꯤ ꯑꯩ ꯉꯁꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯍꯥꯟꯒꯩ ꯌꯦꯡꯕꯤꯔꯛꯄ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯄꯥꯟꯒꯤ ꯁꯨꯝ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯆꯕꯗ ꯌꯨꯝꯅꯥꯛ ꯐꯖꯅ ꯃꯊꯪ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯩꯅꯣ ꯍꯣꯏꯅ ꯍꯥꯏꯔꯒ ꯗꯣꯔꯦꯟ ꯍꯣꯏꯅ ꯍꯥꯏꯔꯒ ꯅꯣꯏ ꯌꯨꯝꯅꯥꯛ ꯉꯥꯛꯇꯅꯤ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨꯀꯣ ꯀꯥꯏꯅ ꯍꯥꯟꯅ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯨꯝꯅꯥꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗ ꯅꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯂꯩꯕ꯭ꯔꯣ ꯁꯥꯟꯅꯕꯨꯡꯁꯤꯃ ꯇꯨꯔꯦꯟ ꯍꯣꯏꯁꯨ ꯂꯩꯔꯦꯀꯣ ꯃꯅꯤꯀꯥꯟꯇ ꯍꯣꯏ ꯂꯩꯀꯣ ꯅꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒꯗꯤ ꯂꯝ ꯂꯩꯔꯛꯑꯔꯣꯏ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯑꯩ ꯃꯪꯒꯤ ꯁꯤꯡ ꯀꯧꯔꯦ ꯀꯌꯨꯝꯅꯣ ꯑꯍꯣꯡꯕꯝꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯣꯖꯥ ꯑꯩ ꯂꯧꯃꯤꯅꯤ ꯂꯧꯃꯤꯁꯦ ꯕꯦꯁ ꯂꯧꯃꯤ ꯅꯪ ꯑꯗꯨ ꯂꯧ ꯂꯩꯔꯒ ꯅꯪ ꯀ꯭ꯂꯥꯁ 12 ꯐꯦꯜ ꯑꯣꯏꯔꯒ ꯅꯪ ꯀꯔꯤ ꯑꯩꯈꯣꯏ ꯀꯞꯄꯤꯃꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕꯒꯤ ꯑꯗꯒꯤ ꯑꯦꯅꯤꯋꯦ ꯈꯨꯟꯒꯤ ꯁꯥꯟꯅꯕꯨꯡ ꯑꯃ ꯅꯣꯏ ꯀ꯭ꯂꯕ ꯂꯩꯔꯕꯣ ꯅꯣꯏ ꯀꯔꯤ ꯀ꯭ꯂꯕ ꯀꯧꯏ DYS ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣ BYSꯀꯤ ꯐꯣꯔꯝꯗꯤ ꯕꯦꯅꯣꯕꯣꯂꯦꯟ ꯌꯨꯠ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯅꯤ ꯕꯦꯅꯣꯕꯣꯂꯦꯟ ꯌꯨꯠ ꯁꯣꯁꯥꯏꯇꯤ ꯑꯅꯨꯋꯥꯔ ꯄꯥꯔ ꯑꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯃꯗꯨꯅ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯆꯥꯎꯈꯠꯄꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯆꯥꯎꯈꯠꯄ ꯈꯣꯠꯄ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯣ ꯁꯥꯟꯅ ꯈꯣꯠꯅꯕꯁꯨ ꯇꯧꯏ ꯏꯁꯄꯣꯔꯠ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯀꯔꯤ ꯊꯣꯛꯑꯦ ꯅꯣꯏ ꯑꯁꯥꯝꯒꯤ ꯏꯁꯇꯦꯠ ꯂꯦꯚꯦꯜꯗ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯔꯒ ꯊꯣꯛꯑꯕ꯭ꯔꯣ ꯑꯦꯊ꯭ꯂꯦꯠ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯗꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯃꯤ ꯑꯃꯗꯤ ꯊꯣꯛꯑꯝꯃꯦ ꯑꯗꯣ ꯀꯔꯤꯗ ꯔꯟꯅꯤꯡꯗ ꯔꯟꯅꯤꯡ ꯍꯥꯏꯗꯤ ꯑꯦꯊ꯭ꯂꯦꯇꯤꯛꯁꯇ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁꯥꯝ ꯄꯨꯂꯤꯁ ꯑꯣꯏꯔꯤ ꯑꯗꯨꯅꯤ ꯑꯣꯏ ꯇꯥꯃꯤꯅꯦ ꯑꯗꯣ ꯑꯗꯨꯝꯕ ꯊꯣꯛꯅꯅꯕ ꯁꯥꯟꯅꯕ ꯅꯍꯥꯔꯣꯜ ꯌꯥꯎꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨ ꯃꯈꯥ ꯊꯥꯕꯁꯤꯡ ꯍꯣꯠꯅꯔꯤ ꯍꯣꯠꯅꯔꯤꯑꯕ ꯍꯣꯠꯅ ꯇꯥꯃꯤꯅꯦ ꯁꯥꯟꯅꯕꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯁꯨ ꯏꯁꯩ ꯁꯛꯄ ꯍꯩꯔꯁꯨ ꯊꯥꯡ ꯇꯥ ꯇꯧꯕ ꯍꯩꯔꯁꯨ ꯂꯦꯝꯅ ꯑꯝꯇ ꯃꯥꯡꯗ꯭ꯔꯦ ꯇꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯌꯥꯗꯦ ꯑꯗꯣ ꯅꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯥꯟꯅꯕꯨꯡ ꯂꯩꯔꯦꯕ ꯐꯩꯅꯦ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯑꯇꯩ ꯈꯨꯟꯒꯤ ꯀꯩꯅꯣ ꯇꯧꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥꯝ ꯂꯩ ꯌꯨꯝꯀꯣꯛ ꯀꯌꯥꯃꯨꯛ ꯂꯩꯒꯦ 100 ꯇꯣ 100 ꯑꯩꯁꯦ ꯁꯤ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡ ꯈꯪꯒꯗꯧꯅꯦꯕ ꯆꯞ ꯆꯥꯅ 100 ꯂꯩꯔꯦ ꯑꯗ ꯍꯟꯗꯛ ꯅꯧꯅ ꯌꯨꯝ ꯁꯥꯔꯛꯄ ꯂꯩꯔꯦ ꯑꯗꯨ 100ꯀꯤ ꯑꯗꯨ ꯁꯨꯔꯦ ꯒꯥꯏꯁꯦ ꯃꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯣ ꯀ꯭ꯂꯕꯅ ꯐꯖꯅ ꯑꯩꯈꯣꯏ ꯚꯣꯇꯔ ꯀꯌꯥꯝ ꯂꯩ ꯒꯥꯏꯁꯦ ꯚꯣꯇꯔ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯀꯌꯥꯝ ꯂꯩ ꯚꯣꯇꯔꯁꯦ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯄꯨꯂꯞ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯄꯨꯂꯞ ꯄꯨꯟꯕ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯁꯤ ꯑꯃꯨꯛꯀ ꯁꯤꯡꯒꯣꯜ ꯄꯥꯔꯠ 2 3 ꯍꯥꯏꯅ ꯃꯔꯛꯇ ꯈꯥꯏꯕ ꯑꯗꯨꯅ ꯄꯥꯔꯠ 2 3 ꯈꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯔꯠ 2 ꯁꯤꯅ ꯄꯥꯔꯠ 3 ꯁꯤꯅ ꯔꯨꯄꯥꯏꯕꯂꯤ ꯖꯤꯄꯤꯗ ꯂꯩꯍꯧꯔꯕ
ꯑꯗꯩ ꯑꯃꯨꯛ 3ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯡꯒꯤꯔꯕꯣꯟ ꯋꯦꯁ ꯁꯤꯡꯒꯤꯔꯕꯣꯟ ꯍꯥꯏꯅ ꯑꯃꯈꯛ ꯁꯦꯝꯕ ꯑꯅꯧꯕ GP ꯑꯃ ꯁꯤꯡꯒꯤꯔꯕꯣꯟ ꯄꯥꯔꯠ 4ꯒ 3ꯒ ꯄꯨꯟꯁꯤꯜꯂꯒ GP ꯑꯃ ꯁꯦꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯔꯠ 3ꯁꯤ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯗꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯑꯩꯅ ꯏꯇꯠꯇ ꯇꯥꯖꯩ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯈꯥꯏꯗꯣꯛꯄꯤꯒꯅꯨ ꯈꯨꯟꯁꯦ ꯃꯤ ꯆꯥꯝꯃꯒꯤ ꯌꯨꯝꯀꯣꯛ ꯆꯥꯝꯃꯒꯤ ꯂꯩꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯨꯋꯥꯔ ꯄꯥꯔ ꯑꯅꯨꯋꯥꯔ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯟꯁꯤꯒꯤ ꯄꯥꯡꯒꯜꯁꯦ ꯁꯣꯟꯊꯍꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯨꯝꯕꯁꯤ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯆꯔꯨꯏꯌꯦꯕ ꯃꯅꯨꯡꯗ ꯐꯅ ꯌꯥꯝ ꯇꯥꯟꯅꯩ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯠ ꯑꯣꯏꯅ ꯂꯧꯕꯅꯤꯅ ꯅꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯄꯥꯔꯠ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯣꯏ ꯔꯤꯚꯤꯅ꯭ꯌꯨꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯉꯥꯟꯅ ꯂꯩꯔꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯟ ꯑꯝꯇꯅꯤ ꯒꯥꯏꯁꯤꯒꯤ ꯑꯩꯈꯣꯏ ꯙꯔꯅꯥꯒ ꯇꯧꯕ ꯆꯪꯉꯦꯕ ꯍꯥ ꯂꯥꯎꯗꯅ ꯆꯠꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯗꯩꯗ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯑꯃ ꯈꯜꯂꯒ ꯁꯦꯃꯤꯅꯥꯔ ꯑꯃ ꯈꯜꯂꯒ ꯙꯔꯅꯥ ꯇꯧꯔꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕꯗꯨ DCꯗ ꯀꯔꯤꯗꯒ ꯄꯤꯈꯠꯇꯅ ꯌꯥꯝ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯅ ꯈꯣꯠꯅꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯣꯏ ꯑꯗꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯗꯤ ꯌꯥꯔꯣꯏ ꯐꯝꯒꯗꯕꯅꯤ ꯂꯥꯎꯒꯗꯕꯅꯤ ꯀꯩꯅꯣꯐꯧ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯆꯠꯂꯒ ꯕꯤꯅꯥꯀꯥꯟꯗꯤ ꯊꯣꯡ ꯐꯥꯎꯕ ꯒꯥꯔꯤꯗ ꯆꯠꯂꯒ ꯑꯗꯒꯤ ꯈꯣꯡꯅꯒ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯒ ꯆꯠꯂꯒ DCꯗ DC ꯂꯩꯕ꯭ꯔꯥ DC ꯐꯝꯕ꯭ꯔꯥ ꯂꯈꯤꯝꯄꯨꯔꯗ SDOꯗꯒ ꯄꯤꯒꯗꯕꯅꯤ ꯑꯩꯅ ꯂꯈꯤꯝꯄꯨꯔꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯕ ꯍꯦꯛꯇ ꯈꯜꯂꯨꯕ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯗꯤ ꯄꯨꯜꯂꯤꯕ꯭ꯔꯥ ꯅꯣꯏ ꯈꯨꯟ ꯄꯨꯜꯂꯤꯕ꯭ꯔꯥ ꯄꯨꯜꯂꯤ ꯁꯨꯅꯥꯏꯗ ꯑꯣꯏꯅ ꯆꯤꯡꯉꯦ ꯁꯣꯅꯥꯏꯗ ꯍꯥꯟꯅꯗꯤ ꯄꯨꯂꯞ ꯂꯛꯈꯤꯄꯨꯔꯗ ꯂꯩꯔꯝꯕꯅꯤ ꯁꯨꯅꯥꯏꯗ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯃꯅꯤꯄꯨꯔꯗ ꯃꯆꯤꯟ ꯃꯅꯥꯎ ꯍꯤꯡꯒꯣꯜ ꯅꯨꯡ ꯄꯨꯜꯂꯒꯁꯨ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯊꯥꯡ ꯄꯥꯏꯅꯕꯒꯤ ꯚꯥꯞꯇ ꯐꯨꯅꯕꯒꯤ ꯚꯥꯞꯇ ꯁꯝꯕꯜ ꯈꯥꯅꯕꯒꯤ ꯚꯥꯞꯇ ꯂꯩꯕꯗꯨꯅ ꯑꯃꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯄꯥꯟꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯇꯥꯏꯌꯦꯕ ꯖꯍꯥ ꯃꯥ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯆꯦꯟꯕ꯭ꯔꯥ ꯀꯩꯗꯧ ꯃꯥ ꯃꯄꯥꯟꯊꯣꯡꯗ ꯆꯦꯟꯖꯁꯅꯨ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣই ꯆꯞ ꯃꯥꯟꯅꯕ ꯇꯥꯏꯌꯦꯕ ꯆꯞ ꯃꯥꯟꯅꯕ ꯇꯥꯔꯒꯗꯤ ꯚꯣꯠ ꯀꯥꯗꯕ ꯃꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯄꯥꯔꯇꯤꯗ ꯄꯤꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕꯗꯣ ꯃꯥ ꯍꯥꯏꯔꯨꯕ ꯉꯝꯗꯦꯕ ꯔꯥꯖꯅꯤꯇꯤ ꯑꯁꯦ ꯃꯥꯏꯊꯤ ꯍꯧꯕ ꯃꯤꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯥꯏ ꯄꯥꯔꯇꯤꯒꯤ ꯇꯔꯞꯇꯒꯤ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯁꯥꯒꯠꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯅꯣꯏ ꯇꯔꯨꯛ ꯂꯦꯞꯄꯤ ꯗꯤꯐꯦꯟꯁꯀꯤ ꯉꯥꯛꯇ ꯄꯥꯝꯃꯤ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯑꯣꯏꯔꯣ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏꯅꯦ ꯍꯥ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯅꯪ ꯇꯧꯔꯤꯁꯦ ꯅꯣꯏ ꯉꯔꯥꯡ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯣ ꯖꯂꯥꯜꯄꯨꯔꯗ ꯖꯂꯥꯜꯄꯨꯔꯗ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯜꯂꯤ ꯃꯁꯥ ꯃꯎꯗꯣ ꯃꯀꯣꯏꯒ ꯇꯧꯔꯗ ꯅꯣꯏ ꯇꯔꯨꯛ ꯂꯦꯞꯄꯤꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯍꯦꯛꯇ ꯌꯦꯡꯕꯗ ꯗꯤꯐꯦꯟꯁꯀꯤ ꯀꯩꯅꯣ ꯇꯧꯔꯗꯕꯅꯤ ꯒꯥꯏꯕ ꯑꯩ ꯃꯥꯟꯕ ꯌꯥꯎꯗꯦ ꯑꯗꯨ ꯍꯣꯠꯅ ꯇꯥꯏꯅ ꯅꯣꯏꯗꯤ ꯃꯁꯜꯒꯤ ꯀꯔꯤꯒꯤ ꯅꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏꯅꯦꯕ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯑꯗꯩ ꯀꯩ ꯇꯧꯔꯒ ꯆꯦꯟꯅ ꯅꯪꯒꯤ ꯊꯕꯥꯛ ꯆꯦꯁꯇ ꯂꯩꯍꯧꯔꯤ ꯍꯥꯏꯗꯣ ꯅꯪ ꯈꯪꯉꯕꯣ ꯑꯗꯨꯗꯤ ꯊꯕꯛꯇꯨ ꯐꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯅ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯣꯏ ꯀ꯭ꯂꯕꯀꯤ ꯑꯃ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯕꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯔꯕ꯭ꯔോ ꯌꯥꯎꯔꯦꯕ ꯑꯗꯨꯅꯤ ꯅꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯀ꯭ꯂꯕ ꯃꯁ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯀꯩꯅꯣ ꯑꯃꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕ ꯃꯐꯝ ꯈꯔꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯣꯠꯂꯣꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯔꯤ ꯄꯣꯠꯂꯣꯏꯕꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯄꯥꯗ ꯃꯁꯦ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯈꯨꯟꯒꯤ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕꯝ ꯑꯃꯒꯤ ꯂꯝ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯩꯕꯅꯤ ꯈꯨꯟꯅ ꯄꯩꯁా ꯈꯥꯏꯅꯔꯒ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯗꯥꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯪꯂꯦꯟ ꯑꯃ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯑꯄꯔ ꯑꯁꯥꯝꯗ ꯃꯐꯝ ꯈꯔꯗ ꯍꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯝ ꯑꯩꯈꯣꯏꯁꯨꯅꯤꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯏꯕꯨꯕꯣꯛ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯁꯤꯒꯤꯅ ꯁꯥꯟꯅꯕ ꯅꯠꯇꯅ ꯂꯩꯇ꯭ꯔꯦꯕ ꯉꯁꯤ ꯁꯤꯒꯤ ꯑꯅꯨꯋꯥ ꯄꯥꯔ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝ 100ꯈꯛ ꯂꯩꯔꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯌꯨꯝ 500ꯁꯨ ꯁꯨꯔꯛꯀꯗꯣꯏꯅꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯄꯤꯁꯛ ꯄꯤꯛꯅꯔꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯨꯝꯕꯒꯤꯁꯦ ꯑꯩꯈꯣꯏꯒꯤ
ꯍꯧꯔꯛꯏꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯣꯔꯦꯟ ꯍꯣꯏꯒꯨꯝꯕ ꯃꯅꯤꯀꯥꯟꯇ ꯍꯣꯏꯒꯨꯝꯅ ꯃꯁꯤ ꯀ꯭ꯂꯕꯁꯨ ꯂꯩꯌꯦ ꯑꯗ ꯑꯍꯜ ꯂꯃꯟꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯇꯥꯏꯌꯦꯕ ꯁꯨꯝꯕ ꯋꯥꯒꯁꯤ ꯈꯟꯅꯕꯤꯕ ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯕꯥꯃꯣꯟ ꯂꯥꯏꯁꯪ ꯂꯩꯕ꯭ꯔꯣ ꯂꯥꯏꯁꯪꯗꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯚꯥꯃꯣꯟꯁꯦ ꯑꯗꯨꯝ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯚꯥꯃꯣꯟꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯚꯥꯃꯣꯟ ꯂꯩꯇ꯭ꯔꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯈꯨꯟꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄꯗꯗꯤ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯑꯗꯩꯗꯤ ꯂꯥꯏꯁꯪ ꯁꯦꯕꯥ ꯀꯩꯅꯣ ꯕꯥꯃꯣꯟꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯀꯟꯗꯤꯁꯟ ꯑꯃꯗ ꯑꯩꯁꯦ ꯀꯩꯅꯣ ꯈꯨꯟꯅ ꯍꯥꯟꯅ ꯏꯟꯊꯣꯛ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯃꯥ ꯂꯩꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯣ ꯍꯦꯟꯅ ꯕꯥꯃꯣꯟꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯁꯣꯝꯗ ꯂꯩꯔꯧꯅꯦ ꯀꯩꯅꯣ ꯗꯣꯔꯦ ꯁꯣꯝꯗ ꯃꯉꯥꯟꯁꯦ ꯁꯣꯝꯗ ꯂꯥꯛꯑꯦꯕ ꯃꯔꯤꯀꯥꯟꯇ ꯁꯣꯝꯗ ꯂꯥꯛꯑꯦ ꯅꯠꯇꯦ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯃꯥꯒꯤ ꯀꯠꯊꯣꯛꯄꯁꯨ ꯂꯩꯇꯥꯏꯅ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯈꯛꯇ ꯇꯧꯕꯗꯤ ꯀꯥꯏ ꯌꯥꯗꯒꯦ ꯑꯗꯣ ꯈꯨꯟꯅꯁꯨ ꯃꯥ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯅ ꯍꯤꯡꯖꯅꯕꯗꯤ ꯄꯤ ꯇꯥꯏ ꯂꯝꯕꯤ ꯍꯥ ꯆꯍꯤꯒꯤ ꯐꯧ ꯄꯤꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯑꯗꯣ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯥ ꯕ꯭ꯔꯥꯍꯃꯟ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯨ ꯀꯠꯊꯣꯛꯄ ꯈꯔ ꯌꯥꯎꯅꯗ꯭ꯔꯗꯤ ꯀꯠꯊꯣꯛꯄ ꯌꯥꯎꯅꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯁꯥꯒꯤꯗ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯒꯗꯤ ꯂꯩꯕ꯭ꯔꯣ ꯂꯥꯏꯀꯣꯟꯒꯗꯤ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯛꯇꯪ ꯌꯨꯝꯅꯥꯛ ꯍꯧꯖꯤꯛ 9ꯃꯨꯛꯇꯤ ꯁꯨꯔꯦ ꯅꯠꯇꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯋꯥ ꯅꯠꯇꯕ ꯂꯥꯏꯅꯤꯡꯒꯤꯗꯨꯗꯤ ꯑꯔꯥꯏꯕ ꯋꯥꯅꯤ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯩꯇꯩ ꯂꯥꯏꯅꯤꯡꯅ ꯇꯧꯊꯣꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯕ ꯍꯤꯟꯗꯨꯅ ꯇꯧꯊꯣꯔꯛꯄꯒ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯄꯩꯁꯥ ꯆꯪꯕ ꯆꯞ ꯃꯥꯟꯅꯩ ꯍꯥ ꯁꯛꯄ ꯁꯣꯟꯕꯒꯤ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯇꯧꯊꯣꯛꯂꯛꯄꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯃꯩꯇꯩ ꯈꯨꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯁꯦ ꯀꯅꯥꯒꯨꯝꯕꯅ ꯆꯦꯜꯂꯛꯄꯗ ꯌꯥꯎꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯁꯤꯗꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯃꯔꯨ ꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯦ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯄꯨꯔꯥ ꯃꯤꯁꯤꯡ ꯌꯥꯝꯅ ꯂꯥꯛꯈꯤꯁꯦ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯝꯇ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯍꯥꯏꯔꯣꯏꯁꯦ ꯑꯋꯥ ꯂꯪꯒꯥꯏꯕ ꯍꯥꯏꯕꯗꯨꯅ ꯄꯛꯆꯩ ꯑꯋꯥ ꯂꯪꯒꯥꯏꯕ ꯑꯋꯥꯁꯤꯡꯅ ꯍꯥꯏꯗꯤ ꯂꯥꯟꯗꯥꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯝ ꯄꯥꯜꯂꯤ ꯃꯤ ꯅꯤꯡꯊꯧ ꯑꯗꯨꯝ ꯄꯥꯜꯂꯤꯅꯦꯕ ꯅꯤꯡꯊꯧꯁꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 3 ꯁꯨꯔꯦ ꯑꯋꯥꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯑꯋꯥꯁꯤꯡꯅ ꯂꯥꯟ ꯇꯥꯍꯜꯂꯛꯑꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯦ ꯑꯗꯣ ꯑꯗꯒꯤ ꯑꯣꯏꯍꯧꯗꯕꯗꯣ ꯑꯗꯨꯗ ꯆꯦꯟꯈꯤꯕꯅꯦꯕ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯂꯥꯟꯖꯥꯕ ꯑꯣꯏꯅ ꯆꯠꯈꯤ ꯑꯗꯣ ꯁꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯉꯥ ꯑꯗꯒꯤ ꯂꯧ ꯎꯕꯗꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯍꯥꯎ ꯆꯦꯟꯕꯅꯤꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏ ꯂꯩꯕꯅꯦꯕ ꯑꯗꯨꯏ ꯃꯇꯝꯗꯩ ꯂꯩꯔꯛꯏꯅꯦꯕ ꯁꯤꯒꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗꯩ ꯍꯧꯔꯛꯏꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯆꯦꯜꯂꯛꯄꯗ ꯈꯨꯟꯒꯤ ꯂꯥꯏ ꯄꯨꯔꯛꯄ ꯌꯥꯎꯋꯦꯕ ꯁꯦ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯂꯤꯕ ꯈꯨꯔꯤ ꯐꯥꯕ ꯂꯥꯠꯂꯤꯕ ꯄꯨꯊꯤꯕ ꯂꯥꯠꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯝꯕ ꯂꯣꯏꯅꯔꯤꯅꯦꯕ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯣꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯀꯣꯟ ꯑꯃ ꯊꯝꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯟꯊꯣꯏꯕꯤꯒꯤ ꯊꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯊꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯀꯣꯟ ꯑꯃ ꯊꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯍꯔꯥꯎ ꯊꯧꯔꯝꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣ ꯃꯍꯥꯗꯦꯕ ꯇꯧꯔꯒ ꯃꯍꯥꯗꯦꯕ ꯍꯔꯥꯎꯅꯕ ꯇꯧꯋꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯍꯥꯗꯦꯕꯕꯨ ꯎꯃꯪ ꯂꯥꯏꯅꯤꯅ ꯅꯤꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯩꯇꯩꯒꯤꯁꯨ ꯑꯩꯈꯣꯏ ꯇꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯔꯤꯕꯣ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯀꯩꯗꯧꯕꯒ ꯇꯧꯅꯔꯤꯕꯣ ꯁ꯭ꯋꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯄꯨꯔꯥ ꯆꯥꯎꯅ ꯑꯩꯈꯣꯏ ꯇꯧꯕꯗꯨꯗꯤ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯗꯒꯤ ꯀꯔꯤ ꯑꯗꯒꯤ ꯑꯇꯩ ꯑꯗꯒꯤ ꯁꯤꯒꯤ ꯑꯅꯨꯋꯥ ꯃꯅꯨꯡꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯀꯔꯤ ꯃꯁꯛ ꯅꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯝꯗꯤ APSC ꯑꯃꯗꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥ ꯌꯥꯝ ꯀꯨꯏꯅ ꯁꯥꯔꯚꯤꯁ ꯇꯧꯔꯝꯗ꯭ꯔꯦ ꯑꯍꯣꯡꯕꯝ ꯕꯦꯝꯊꯣꯏ ꯆꯅꯨ ꯍꯥꯏꯅ ꯕꯦꯝꯊꯣꯏ ꯑꯣ ꯀꯩꯅꯣꯒꯤꯗꯣ ꯑꯣꯖꯥ ꯆꯨꯔꯥꯝꯅꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯔꯥ ꯑꯣ ꯁꯨꯝꯗꯨ ꯀꯩꯅꯣ ꯈꯔ ꯂꯥꯛꯑꯣ ꯃꯉꯥꯟꯁꯦ ꯑꯗꯣꯝꯗꯒꯤ ꯂꯥꯛꯑꯦ ꯑꯣ ꯍꯣꯏꯅꯦ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯏꯅꯦ ꯈꯪꯅꯩ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯃꯥ ꯁꯤꯒꯤꯔꯥ ꯑꯇꯩ ꯍꯧꯖꯤꯛ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯁꯥꯔꯚꯤꯁꯇ ꯍꯧꯖꯤꯛ ꯑꯌꯥꯝꯕꯗꯤ ꯀꯩꯅꯣꯗ ꯑꯣꯖꯥꯗꯗꯤ ꯃꯤ 4-5 ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯣꯂꯦꯖ ꯑꯣꯖꯥꯒ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯀꯣꯂꯦꯖ ꯑꯣꯖꯥꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯥꯏ ꯊꯣꯛꯇ꯭ꯔꯤꯌꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯐꯥꯎꯗꯤ ꯊꯣꯛꯑꯦ ꯃꯣꯏ ꯑꯗꯒꯤ ꯀꯣꯂꯦꯖ ꯑꯣꯖꯥꯗꯤ ꯍꯥꯟꯅ ꯊꯣꯛꯑꯝꯃꯤ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯈꯤꯇꯪ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯅꯈꯤꯕ ꯍꯣꯡꯅꯈꯤꯕ ꯃꯃꯥꯡꯉꯩ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯄ꯭ꯂꯁ ꯑꯗꯨꯗꯒꯤ ꯃꯥꯃꯁꯨ ꯀꯥꯔꯦꯟ ꯂꯩꯔꯝꯗꯕꯒꯨꯝꯕ ꯑꯗꯨꯗꯒꯤ ꯈꯔ ꯃꯣꯏꯅ ꯈꯔ ꯃꯑꯣꯡ ꯆꯥꯔꯝꯗꯕ ꯃꯇꯝꯗꯨꯗꯅꯦ
ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯎꯗꯕ ꯍꯥꯏꯇꯥꯔꯦꯅ ꯑꯗꯨ ꯃꯁꯥ ꯑꯗꯣ ꯄꯨꯔꯥ ꯊꯥꯗꯣꯛꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯅꯔꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯔꯛꯄꯗ ꯑꯩꯒꯤ ꯅꯣꯂꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯝ 33 ꯃꯨꯛꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯄꯨꯔꯥ ꯑꯗꯣ 33ꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯣꯡꯉꯤꯕ ꯑꯗꯨ ꯄꯩꯁꯥ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯑꯝꯃꯤꯔ ꯅꯠꯇ꯭ꯔꯒ ꯌꯣꯟꯊꯣꯛꯇꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯃꯅꯥꯎꯁꯤꯡꯗ ꯄꯤꯊꯣꯛꯑꯝꯕ ꯌꯥꯎꯔꯤ ꯑꯣ ꯑꯗꯨꯗꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯣꯟꯊꯣꯛꯇꯅ ꯆꯠꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯎꯗꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯒ ꯑꯩ ꯁꯤꯜꯆꯔꯗ ꯌꯨꯝ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯣ ꯑꯩꯒꯤ ꯈꯨꯟꯒꯤꯁꯨ ꯑꯩ ꯊꯥꯗꯣꯛꯇꯕ ꯇꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯡꯗ ꯌꯣꯟꯊꯣꯛꯑꯝꯕꯅꯤ ꯀꯥꯏꯕꯒ ꯌꯥꯝ ꯂꯩꯌꯦꯕ ꯃꯐꯝꯗ ꯑꯗꯨꯃ ꯊꯣꯛꯇ꯭ꯔꯦ ꯑꯗꯒꯤ ꯈꯨꯟꯁꯤ ꯑꯅꯨꯋꯥ ꯄꯥꯔ ꯀꯩꯅꯣꯁꯦ ꯑꯅꯨꯋꯥ ꯃꯅꯨꯡꯁꯤ ꯄꯨꯔꯥ ꯃꯩꯇꯩ ꯈꯛꯇꯔ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯂꯧꯕꯨꯛꯅ ꯀꯣꯏꯁꯤꯜꯂꯒ ꯁꯤ ꯃꯁꯥꯡꯁꯦ ꯑꯗꯨꯝ ꯈꯨꯟ ꯆꯨꯝꯅ ꯀꯨꯝꯃꯤꯁꯦ ꯁꯤ ꯃꯩꯇꯩ ꯈꯛꯇꯅꯦ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯃꯠꯇ ꯌꯥꯟꯗꯦ ꯑꯗꯒꯤ ꯁꯣꯝꯁꯤ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯁꯤꯅ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ ꯃꯈꯥꯁꯤ ꯂꯧꯕꯨꯛ ꯂꯩꯕ꯭ꯔꯥ ꯂꯧꯕꯨꯛꯅꯤ ꯑꯣ ꯂꯧꯕꯨꯛꯅ ꯀꯣꯏꯁꯤꯜꯂꯒ ꯂꯧꯕꯨꯛ ꯂꯩꯔꯒꯗꯤ ꯃꯇꯨꯡꯗ ꯑꯅꯨꯋꯥ ꯂꯩꯕ ꯑꯅꯨꯋꯥ ꯉꯁꯥꯏꯒꯤꯗꯣ ꯋꯥꯡꯗ ꯄꯥꯡꯒꯜ ꯂꯩꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯈꯔ ꯇꯨꯡꯒꯤ ꯑꯣꯏꯅꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯪꯂꯦꯟꯒꯤ ꯃꯐꯝ ꯑꯃ ꯍꯧꯖꯤꯛ ꯇꯧꯅꯗ꯭ꯔꯁꯨ ꯁꯤꯅ ꯃꯪꯂꯦꯟꯒꯤꯅꯤ ꯒꯥꯏꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯃꯅ ꯃꯥꯅꯁꯨ ꯂꯝ ꯗꯣꯅꯦꯠ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯇꯅ ꯐꯩꯌꯦ ꯑꯗꯒꯤ ꯀꯩꯅꯣꯒꯗꯤ ꯈꯨꯟ ꯍꯧꯗꯣꯛꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯒꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯕ ꯇꯥꯔꯕ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯕꯗꯤ ꯂꯩ ꯑꯗꯩꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕꯝ ꯕ꯭ꯔꯖꯥꯆꯥꯟ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯤ.ꯑꯦꯁ. ꯑꯃꯔꯖꯤꯠ ꯍꯥꯏꯗꯤ ꯃꯈꯣꯏ ꯈꯔꯅ ꯊꯤꯖꯤꯟ ꯈꯨꯝꯖꯤꯟꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒ ꯇꯧꯗꯅ ꯑꯗꯨꯒꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯅ ꯍꯥꯏꯐꯦꯠ ꯅꯣꯏ ꯆꯥꯎꯔꯛꯄ ꯈꯪꯗ꯭ꯔꯣ ꯆꯥꯎꯔꯥꯛꯄ ꯈꯪꯕꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥ ꯃꯌꯥꯡ ꯍꯥꯏꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯣꯝꯗꯒꯤ ꯍꯥꯟꯅ ꯍꯣꯡꯉꯛꯄꯅꯤ ꯑꯗꯨꯗꯒꯤ ꯍꯣꯡꯉꯛꯑꯒ ꯑꯗꯨꯗꯒꯤ ꯁꯤꯗꯒꯤ ꯌꯨꯝ ꯑꯃꯗꯒꯤ ꯍꯥꯟꯅ ꯁꯨꯝ ꯀꯨꯅꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯔꯣꯏꯕꯗ ꯀꯣꯟꯅ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯌꯨꯝ ꯑꯃ ꯑꯅꯤ ꯇꯥꯔꯝꯕꯗꯒꯤ ꯍꯣꯡꯉꯛꯄꯗꯒꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯟꯅꯗꯤ ꯃꯌꯥꯡꯁꯨ ꯁꯤꯗ ꯇꯥꯔꯝꯕ ꯍꯥꯏꯁꯦ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯣ ꯁꯤ ꯆꯍꯤ 200ꯃꯨꯛ ꯍꯥꯏꯇꯥꯔꯦ 200ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯡꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯩ ꯃꯩꯇꯩꯁꯤꯡꯅ ꯈꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯍꯥꯟꯅ ꯁꯣꯝ ꯋꯥꯡꯗ ꯂꯩꯔꯝꯃꯦ ꯁꯔꯥ ꯃꯌꯥꯡ ꯍꯥꯏꯗꯨꯗ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯃꯌꯥꯡꯁꯨ ꯑꯃ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯃꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯍꯣꯡꯈꯤꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯣꯝꯗ ꯃꯁꯤꯡ ꯌꯥꯝꯍꯧꯕ ꯑꯗꯩ ꯑꯃ ꯂꯥꯛꯄꯗꯩ ꯑꯅꯤ ꯂꯥꯛꯄꯗꯩ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯇꯅ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯨꯝꯗꯧꯕꯅꯦ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯦ ꯑꯍꯣꯡꯕꯝ ꯀꯧꯕ ꯍꯣꯏ ꯁꯥꯒꯩ ꯍꯣꯏ ꯑꯗꯒꯤ ꯀꯔꯕꯝ ꯀꯧꯕ ꯁꯥꯒꯩ ꯀꯕ꯭ꯔꯕ꯭ꯔꯝ ꯑꯗꯒꯤ ꯈꯔꯤꯕꯝ ꯀꯧꯕ ꯁꯥꯒꯩ ꯑꯃꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯣꯏꯗꯅ ꯂꯥꯛꯄ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯖꯪꯒꯣꯜ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤꯅꯤ ꯃꯣꯏꯁꯦ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯁꯤ ꯃꯐꯝꯁꯦ ꯄꯥꯠꯅꯤ ꯁꯤ ꯃꯐꯝꯁꯦ ꯇꯨꯔꯦꯜ ꯂꯩ ꯃꯁꯤꯒ ꯀꯣꯛꯑꯗꯤ ꯑꯩꯈꯣꯏ ꯐꯤꯕꯝ ꯆꯥꯏ ꯍꯥꯏꯗꯅ ꯃꯣꯏꯁꯤꯅ ꯀꯣꯛꯄ ꯍꯧꯒꯠꯄꯗꯩ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯅꯗꯅ ꯑꯗꯨꯝꯕ ꯃꯐꯝ ꯌꯦꯡꯉꯒꯅꯤꯅꯦ ꯇꯧꯔꯤꯁꯦ 10 ꯑꯃ ꯇꯧꯅ ꯀꯣꯛꯑꯦ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯈꯥꯁꯦ ꯄꯥꯠ ꯍꯥꯏꯔꯦ ꯑꯅꯨꯋꯥꯒ ꯀꯥꯔꯛꯁꯦ ꯃꯁꯤ ꯀꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯃꯇꯝꯗꯨꯒꯗꯤ ꯌꯣꯟꯁꯨ ꯌꯥꯝꯗꯦ ꯄꯥꯡꯒꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯀꯣꯛꯆꯔꯒꯅꯤ ꯀꯣꯛꯆꯈ꯭ꯔꯣ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯁꯔꯦꯡ ꯃꯀꯣꯛ ꯑꯃꯒ ꯑꯣꯟꯅꯩ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯂꯤꯔꯝꯃꯤ ꯄꯥꯡꯒꯟ ꯃꯩꯇꯩ ꯄꯥꯡꯒꯟꯗ ꯃꯩꯇꯩ ꯄꯥꯡꯒꯟ ꯐꯩꯅꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯂꯩꯃꯤꯟꯅꯔꯤꯁꯤ ꯋꯥꯔꯤꯁꯦ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ 1 ꯂꯥꯛ 2 ꯂꯥꯛ ꯇꯧꯅ ꯈꯨꯡꯒꯪꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯁꯥꯒꯩꯗꯤ ꯌꯥꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯤꯕꯝꯅꯦ ꯊꯣꯛꯆꯣꯝꯅꯦ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯁꯥꯒꯩꯗꯤ ꯐꯅꯌꯥꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯔꯛꯄꯅꯤ ꯑꯗꯒꯤ ꯉꯥꯈꯣ ꯅꯣꯏ ꯃꯌꯥꯝ ꯁꯄꯣꯁ ꯅꯣꯏꯕꯨꯗꯤ ꯍꯧꯖꯤꯛ 12 ꯇꯧꯔꯒ ꯁꯤꯕꯥꯏ ꯈꯜꯂꯅꯤ ꯍꯥꯏꯔꯦꯀꯣ ꯈꯟꯗꯗꯅ ꯀꯣꯂꯦꯖ ꯇꯝ ꯇꯥꯔꯗꯤ ꯀꯗꯥꯏꯗ ꯇꯝꯅꯤ ꯀꯣꯂꯦꯖꯁꯦ ꯁꯣꯅꯥꯏ ꯇꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯍꯔꯨ ꯀꯣꯂꯦꯖ ꯇꯝꯗꯣꯏꯔꯥ ꯅꯦꯍꯔꯨꯅ ꯅꯛꯄ꯭ꯔꯥ ꯑꯣ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯃ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯂꯥꯞꯄꯅꯤꯅ ꯈꯔ ꯇꯥꯝꯃꯦꯕ ꯁꯣꯅꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯑꯁꯨ ꯀꯤꯂꯣꯃꯤꯇꯔ 30 ꯁꯨꯅꯥꯏꯅ ꯅꯛꯄ ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯅ ꯁꯤꯗꯒꯤ ꯅꯛꯑꯁꯨ 30ꯃꯨꯛ ꯑꯣꯏꯔꯅꯤꯅ ꯑꯗꯨꯝ ꯁꯨꯅꯥꯏꯁꯦ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯜꯆꯔꯗꯒꯤ ꯁꯣꯅꯥꯏꯔꯣꯝꯗ ꯁꯣꯅꯥꯏꯔꯣꯝꯗꯒꯤ ꯁꯤ ꯌꯧꯔꯛꯄꯁꯦ 30 ꯍꯦꯜꯂꯅꯦꯕ ꯑꯗꯒꯤ ꯁꯤꯡꯖꯦꯜꯕꯧ ꯂꯣꯝꯗꯒꯤ ꯆꯠꯂꯁꯨ ꯑꯗꯨꯝ ꯍꯦꯜꯂꯅꯤ ꯁꯤꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯝ ꯍꯦꯜꯂꯦꯅꯦ ꯃꯥꯅ ꯐꯨꯂꯦꯔꯇꯣꯜꯗꯒꯤ ꯀꯩꯅꯣꯐꯥꯎ ꯁꯤꯜꯆꯔ 30 ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯐꯨꯂꯦꯔꯇꯣꯜ ꯐꯥꯎꯗꯤ ꯀꯤꯂꯣꯃꯤꯇꯔ 9 ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯈꯔ ꯍꯦꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯜꯃꯣꯁ 40ꯒꯤ ꯃꯌꯥꯗ ꯂꯩꯔꯦ ꯅꯨꯄꯤꯁꯨ ꯑꯃ ꯑꯅꯤꯗ ꯎꯅꯁꯤꯅꯦ ꯀꯩꯅꯣ ꯐꯔꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯃꯪꯒꯣꯜ ꯑꯣꯏꯀꯣ
ꯅꯣꯏ ꯐꯖꯅ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯇꯔꯨꯛꯅꯤ ꯍꯧꯖꯤꯛ ꯑꯇꯩꯁꯨ ꯂꯩꯇꯥꯔꯗꯤ ꯅꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯡ 5ꯗ ꯅꯠꯇ꯭ꯔꯒ 6ꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯥꯏꯅ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯗꯅ ꯀꯩꯗꯧꯗꯅ ꯑꯗꯩ ꯇꯧꯗꯅ ꯅꯁꯥꯗꯨ ꯁꯤꯕꯥꯏ ꯑꯣꯏꯗꯤ ꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥ ꯑꯗ ꯅꯣꯏꯒꯤ ꯐꯤꯕꯝꯁꯤꯡꯗꯨ ꯋꯥꯠꯂꯦꯕ ꯁꯤꯕꯥꯏ ꯈꯟꯕꯒꯤ ꯀꯩꯅꯣ ꯑꯝꯇ ꯑꯩ ꯖꯂꯥꯜꯄꯨꯔꯒꯤ ꯑꯃ ꯌꯥꯎꯋꯤ ꯅꯣꯏ ꯀꯩꯅꯣ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯨꯇꯨꯕꯀ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯕꯗ ꯑꯩꯒꯤꯗꯨ ꯖꯂꯥꯜꯄꯨꯔꯒꯤꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯅꯍꯥꯔꯣꯟ ꯈꯔ ꯊꯦꯡꯅꯕꯅꯦ ꯁꯤꯕꯥꯏ ꯃꯥꯟꯕꯗ ꯅꯪ ꯁꯤꯕꯥꯏ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨꯅꯤ ꯐꯔꯦ ꯃꯊꯪ ꯆꯧꯁꯤꯀꯣ ꯅꯣꯏ ꯈꯨꯟ ꯂꯥꯛꯄꯒꯤ ꯅꯣꯏ ꯃꯉꯣꯟꯗꯔꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯏ ꯏꯁꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯉꯦ ꯅꯣꯏ ꯋꯥꯔꯧꯅꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯁꯨ ꯍꯥꯏꯗꯤ ꯑꯩ ꯅꯥꯗ ꯌꯦꯛꯇ꯭ꯔꯤꯈꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯤꯅꯤ ꯁꯣꯝꯗ